Jennings Hospital da angang unabada mau naha ama laikhidabagi thodok amaga mari leinana laikhidrabigi imung manung amasung miyamna Jennings ki A block da akai atoi thokhankhre Police na miyoi nipan fagatkhre angang unabada laikhide hairibi nupi adu wabkai hiyang lamdage pebam matau leibi chahi kuntaruk mapuroibagi ming pebam Dineshwar kawi hairi laikhidrabi pebam matau leibi tha sege anida Jennings da angang unanabagi damak admit tawraklaba matung Thasigi Marida Angang Nupa Ama Unaki Angang Unarabamatung Wata Ladingaida Matau Labiki Pipam Lucilakpadagi Ngarang Dr. Singh na ICU da Pusinduna Thamki Adubo Ngarang Numidang Mahak Lakide Pebam Matau Labiki Misi Asi Dr. Singh na Cheksin Dabamade Tausa Dabadagi Lakidabani Haina Maral Siraduna Khoishaw Naraba Imung Manungi Miyoi Singh Amade Miyam Nangarang Numidang Pung Taramathoiga Minute Kuntra Rom Taba Adwaida Jennings ki A block ke Thong Thong Now Table Chokri na Chingba Kaya Thugaiba Horakhe Police na mafam aduda changsin duna control taunaba hotnabada tear gas cell amasung rubber bullet kaya kapkhe khongjang aduda saruk yabani haiba miyoi nipansu police na mafam adudage fagatki hari laikhidrabi pebam matau leibi machanupi ani poklaba matung thasigi marida machanupa amma unakhibani Laikhidrabigi hakchang adu postmortem gi damak Jennings ke middle sangda thamkhre makhatana ngasi ayuk Jennings ke authority ga patient party ga wari sanakhre adumoinamak wari sanaba adu gi matangda chap chapa details te hauzik fawbi oina khangbangamdri